JNB amana laibida matik charodaba mafam kaya report isanduna tawramiba thaba ase review tawbi wall fencing na chingba matik chana leiba mafam jaba mafam oibana madu aikoina propose tawjarambani chahi asigi January ki tarik kumapanda Education Minister amadi Honorable MP the Fawba Jiribam ki district asigi oina JNB laibada matik charodaba mafam sing report kaya piramba adugi report sing adu review tawbi waiduna Jiribam da laiba mairoi lup mari MSU MSF desam amadi KSA hariba January ki tarik kumapan asida che aiba khutang pirabasu ngasi fawba review tawbidana laiba si athu matamda review tawbi hariba adudi Jiribam district asigi district administration dagi thakiba report reference number 5/12/1/2019 DC Jiribam April tarik 5 2023 da thakiba report adu review tawbiu haiduna haijabani haiba review asi athu matamdasu laingakna Midian Chambiraga Mari Lainabasina review tawbirakani haibadugi thajaba adusu laijai makhatana ningsingba yabade aikoina 2023 gi March ki tarik 18 ta uji Education Minister oibiriba Honorable Education Minister ga mairoi lup mari MSU MSF desam KSA ga punna phamina matungda Jiribam district asigi oina Harinagar objina lamno popi hariba punna sida sabal oraga lairiba residential model school asida temporary gi oina ahan bagi oina session asi hauba yanabagi thabak adu paikhapiu haiduna matamdu da khanaba fawboda almaina thajaba adu thamrakibani adubu madu tayonabada JNB amana laibida matik charodaba mafam kaya report pisanduna tawramiba thaba ase review tawbiu haibagi potuni aikoina thamjaramiba Harinagar lamna popida lairiba residential model school asida tawbiu haibase JNB ama oina laiba matamda temporary gi oina laiba matamda yamna matik chaba ojasingi quarter playground school building na chingba matik chana wall fencing na chingba matik chana leiba adumba mafam jaba mafam oibana madu aikoina propose tawjarambani matamdugasu thajaba adu pirakhibani loena aroda haijan himse hairiba aikoina ngasi mairoi lup ahumna media gi kuthangda thamjani basi mari lainabasing amadi laingakna masi athuba matamda review tawbiu haibagi potuni adu asi hairaga matasida teninjai Jiribam da leiba mairoi lup MSU desam amadi KSA mari lainabasingda ngasi amu reminder tawboina aikoina review tawbiu haiduna athu matamda haijari